just law se Tampak Khaktada Chatnarabra law se akhoi valley area da khakta chatnabra haibdu government akoina question tawningi atai duna family gi kai matter duna lo yana ba taraga su concrete oiba demand se akhoi gi peripheries da vulnerable oiriba villages sing haiba tare singmai kendri manung chana leiriba khungang sing se phayeng taren pokpi kadangban kangchup singda oktruk senjam chirang senjam khunau adagi kanto na chingba sekmai na chingba mayam se masida thammiba state force ki strength se leidi leiba adu strength se amna name baduna maram oraga strength se kara hengat pina na demand se akoina masi ne ba koi gi valid oiba demand se ado ngarang se honorable chief minister ga koi makhata na wari sana matamda honorable chief minister masamakna SP Imphal West ka yauna masi gi demand se athubada koi fulfill oihanna na bagi damakta tauragani. At the same time, war footing da moigi bunker kari kara bomb na kari na chang da na bagi haidi micham praja ngak thok na bagi ne ko micham praja ngak thok pa ku ki militant sing na chatharak thawong sing sidagi praja sing je tangdu leitana kharadang oraga jo force sing sina ngak thok na bagi hana adugi war footing da semani plus adu oiba taraga di akhoi mamara paibi amadi je sigi site ge akhoi namka demand ta ubse adudi not only verbal commitment haidi chinhai na wahi na khakta commitment pi bidu da akhoi pamde maram di commitment jidi ngak leraga adum tawraktab su dum yawe aduraga di ai ba chero loina piro aina khoina ai ba agreement nama pihan bani honorable chief minister da rai samak soi tawraga secretary to chief minister Sri Joffrey masamak na khudiyek piraga khoida honorable chief minister na sinarak pani ngarang social media da su dum ubiram gani hana khalli mayamna adugi valid oiba concrete oiba point da dinga si khoina hakchang laudori se adu ngasi leigidrabi surbalana Manipur khunai si kannana bagi damakta santi raksha puraknana bagi damakta hawai no pontha pigra matungda mahak na maram moiraga akhoi atopa leireba vulnerable area sing sida kitang doraga su ngaklau pi hobagi khudong chaba ma masi lawminna bse masi amorom dadi mioi ba man hek tarai phanggadam nate ado akhoi government amuka akhoi na hangjaning bse nahan gi attack tu gi matungda social media da kai da akhoi videos me amam ure bomb attack drone bomb attack to bagi video ure adudagi akhoi gi kari ambulance ki maning da mayamama with kai haitare afaba khulai sophisticated weapons pairaga ambulance maning da ambulance ki number clear oina tharaga akhoi mayam da social media da tawgrabani adudi aduga huziki attack siga mari leinai haibase mayam na phongdoga leirabani ba plus nahan bomb sembagi kuchu khulai mayam ama Guwahati dar kai lamdano ma fabagi do aduga in connection masi kautuki thodok to mari leina di haiba yade ba adu oba taraga de khoina government amadi home department da khoina question hangning base ambulance suma clear cut ulle number do ma clear cut ulle mayam na tab da KSO gi headquarter da leiri hana pautai adu oba taraga di numit to the ambulance to the yauri ba misak singa je sophisticated weapons pairaga leiraga social media da thagali ba misak sing je hauji phau pharabra phadraga di kari gi phadri no just akhoi gi law se Tampak Khaktada Chatnarabra just law se akhoi gi valley area da khakta chatnabra haibdu government akoina question tawningi government if the government is fair enough then both hill ga valley ani makta masigi operation chatharaga su niyom chumna chathaba ain se chalairaga su niyom chumna chalai biba aduga numittu da ureba footage sing da chenaba mayam do kudak ta pharaga book tawrabra haibdu akhoi government masigi paukhum amadi home department na police department na pibam thokra haina khale aduna masi akhoi gi khun ngak pasing da khakta disturb tawba aduga atopa da di kainta tawba ngam da bagi thabak se masi tawbidana na bagi damakta su Manipur se chap manana yengbiraga ain se chap manana chalai biu haina JC gi site gi thamjari